Ngasi nungdar fonkhiba Kangleipak Mairagi Pausedi Maruiba Pau Khara Kangachuraga Miam the Kulo Tamjege Kaktru Singjam Chirang Amadi Kadang Banda Kuki Metan Singalandara Kre Kutongnaba Atuda Kuki Metan Amashire Ahum Aso Apanang Kre Kotuna Total Shutdown Loktokre Ngachi Ayu Kuki Kulai Bible Singna Imphal West Ki Kaktru Singjam Chirang Amadi Kadang Bangi Akoiba Mapam Singna Nomai Amadi Bon Kapsinduna Lanara Kibaga Loyana Kulngapa Sina Handina Kotona Kibagi, Togdokta Kuki Kulai Paba Mio Amana Kita Bagaloyana, Ahumna Aso Apanang Krehari, Pawa Chinahai, Kutona Ba Aduda Laki Draba Kuki Mantan Adugi Maming, Lamang Kip Jenta Nipugamari, Apopa Laki Draba Luble Kip Jenkawi, El Monsang Biles, Saitu Gamfazong Subdivision, Chadar Hills Dagini, Lamang Kip Jembo Nomaya Captain Hat Kiba Amadi, Mioi ahum aso apanang hankiba sibu yamna kana yaningdaba phongdokna Committee on Tribal Unity Kotuna ngasi Kampobi District Pumba pung 12 total shutdown tobagi khongjang changsilagani haina lauthopaga loyana National Highway number 2 Imphal Dimapur lambi su Kotuna total shutdown gi khongjang changsingani haina lauthokre pawachin hai Kaktru ki maning thama saruktegi ngasi ayu pung 5 rom tarakpa matamda Kuki Kulai Bible Singna Bom Amadi Nomai Shijina Duna Landara Kibani Ahamba Oina Haraute Sport University ga Naknana Laiba Better Kuki Kuldagi Kautru Maite Kultamna Nomai Amasung Bon Kapta Duna Landara Ki Masigi Matungda Harautel Changsang Amadi Mulai Hariba Kuki Kulashidagi Sinjam Chirangna Chingba Maite Kulda Atat Akam Naitana Nomai Kapta Duna Landara Ki Maduda Kungapa Kunja Singna Su Handina Nomai Kapki Akan mamong da Kuki Metan Singna Chingtak Dagi Maite Kul Singda Landara Kiba Chigi Pau Taba Dagi Togdok Tofom da Ngashi Ayu Pung Tereke Mini Pumangaram Taba Matam Aduai Dagi Hongna Numai Kamna Form da Combined Force Ki Kangu Kaspa Gariga Lojana Thomjilaki Lojana Aso Apa Nyauropa Matam da Kudak da Pukana Bagidamakta Ambulance na Chingba Togdok Tofom da Changsilaki Hairi Hauzik Pawba da Kuki Metan Singna Khuling Duna Lairiba Mapamachi Harauta Sport University ki mathakta Chingi Yandong Paring Ashini Mapam Ashida Kuki Metan Singna Matam Kayagi Mamangdagi Ching Lambi Kaktuna Fajana Semduna Makoina Landaba Nungaina Batabay Pakakre Hariba Mapam Ashida Hauji Kuki Kulai Paiba Mioi Kaya Maching Kangjana Thomjinduna Lairi Hari Ngashi Ayu Pung 5 dagi Honga Nomai Kapnaba Ashida Mating Pangnabagidamagta Kangpopi Amadi Moibung Lomdagi Kuki Metan Sing Tonga Tongama Gari Ahumda Bethel Kuki lomda thomjilakre Makhatana Nungti Pung 5 rom taba phawbada bom yaungna akama mongda Kauktruk Singjam Chirang Amadi Kadang Banda Kuki Singna Landarakli Hairi Amaromda Ngasi Numit Yungba Pung 12 dagi hauraga Kotuna Pung 12 ge total shutdown ge khongjang changsingkhibana maram oidana Kangpopi District lambida gari chembagi chang hantaki Dukan yaungna lalon 80 ki mafam sing thonglona ke Adum oinama hauzik phawbagi oina pamdaba thodok thokpagi paudi leite CRPF ki kangu post thadokna chakhinaba hotnarakpada Tingri da maya paibi singna thingkre Red Zone oiriba Sengmai Police Station gi manung zamba Tingri da nahal makai khongak senduna leiramba CRPF ki kangu ngasi ayu post adu thadokna sanaba hotnarakpada maikai adongi maya paibi singna sakhidana ba thingkre hairi pawachin hai ngasi ayu ikang khangauduna mafam adu da leiramba CRPF personnel sing masing yamlaba garida tongduna lakpa matamda mara paibi singna thingkibani CRPF ki officer singi maikaidagi makoi makok thongba singi maikaidagi che tharaktuna election gi damak duty chatnaba khangalakpadagi tangai fadana chatnaba lakpani election gi duty loiraga amuk lakani langa ki order ni makoi ba thingba pibiganu makoi gi mahutta Assam Rifles ki kangu lakpa yai haina phongdokhi mara paibi sing aduna Tingri gi mafam asi Kuki Kulai Bible Singna Toya Nomai Kapsinduna Landaba Yumda Yokpa Sa Sanda Phawba Puduna Chakhibagi Thodok Kya Mamangda Laikre CRPF Sakrabadi Mafam Aduda Lairiba Masing Yamjadraba State Force Singsu Makoi Khakta Laiba Yadavana Makoi Chu Chakhigani Mamang Thada Mafam Adudagi Chakhiba Chandra Force Sing Amu Hanna Hauzik Phawba Laktri Maram Aduna Mafam Adudagi CRPF Chakhiba Yaroi Hana Thingkibani Hairi Kuki Metan Singna Manipur turel mathakta ugi thong ama saduna suganu romda yamna laina changsilak naba sem sare khunja sing Kakching District ki manung chana lairiba sugunu ga lona riba Churchambo District amadi Chandan District ani ki marakta cheliba
Manipur turel gi mathakta Kuki militant singna ubaki thong ama sabagi thaba hauju paikhatle hari. Hiram asigi matangda sugunu gi khunja kayana pause asida phongdoropagi matung inadi Manipur turel gi mathakta Kuki militant singna upaki thong ama sabagi thabak asi turel asigi makha thangba sarukta lairiba Churuchampur gi biyang hairiba Kuki khul asida lairiba Kuki militant singna ajobo thaudang logina paikhalakpa thabakni Ugi thong asi sabagi maram oigeni haribadi Manipur turena maram oiduna sugunu romda Kuki singna changsilak pada awaba ama mayok ngaduna lairi Masi kongnaba ugi thong asi sabagi thabak paikhalakpani Thong asida jeep karna chingba lanthok lansin tawbasu yanaba sengap sagatle haibagi pausu phangle hairi Paw asi nai thong asi saba hek loibaga Churuchampur gi biyang kholdagi thong asida Kuki sing lanthok alaga Chandan district ki manung chaliba Serau gi makha thangbada lairiba Ketropopi khul asiga phawdo phawjin yamna laina tawduna Kuki militant singya ajoba khupu ama sagatpada yamna laina thoknabani hairi thong asi sabagi thabak paikhapaga loina Serau kangbai Thingai phai yanglen amadi Thingai phai ukon haiba mafam sing asida United Kuki Liberation Front gi maching yamlaba militant sin chathok chasin tawraga Kaksin district ki sugunu Serau amadi atai maitai khul singda yamna komna landaba yabagi lambi sangalakpani haina thajanari hairi Asiba ama leiramle ngasi ayuk Churuchampur gi cemetery manakta naha ama siduna leiramle hairi Asiba haksang adu manak nakpada leiba miyoi singna thengnarakibani police da paw piraba matung police ki kanguna lakhaikhre laikhidraba miyoi adu ki chapchaba masak maming khangba ngamdri miyoi adu mayai kabani shaka hena chechinbadagi sibo oiramba yai hairi naran saina khulda ngak samagi akamba thabak lokhapa haukhre Bisnupur district ki Moirang police station ki manung samba naran saina maning gi ani suba ARB ke manung da laiba sama kungani pan suba CRPF ki kanguda Kuki militant singna landa silaktuna CRPF personnel ani hatkiba ani na aso apa nangangkiba thawdo asi thokraba matungda Central Force ki kangu thomjinduna akamba ngak sambagi thabak paikhatpa haure hari pause asina Moirang police tagi phangba pawgi matung inadi han ani suba ARB ke manung da lairamba sama kungani pan suba CRPF ki kangu adu mafam adudagi thana popi khulda lairiba Kasturaba Gandhi Kalaka Vidyalaya hairiba mafam asida ngasidagi hongna hongjingkhre aduga hanna lairamba Central Force Singapore laiduna ngak sambagi thabak paikhatpa haukhre masida natana laujak project lairamba kunthraganithoi suba CRPF ki company amasu naransana maningi ani suba ARB camta lairamba CRPF kangu gi laifam aduda ngasidagi hongna laikhre makha na ahemba Central Security Force kharasu thamjilaktuna ngak sambagi thabak paikhatpa hauragani ngasi fawbada makha na pamdaba thawdo amata thokpa laitre hainasu pawasina hairi personal ani hatkibagi thawdokta chenabasing aingi matung inna sojina sairak pigani Achilles Praja Singha Kuki khulai pabasingna Bisnupur district ki naransanada laiba chamangkungani pan suba CRPF ki post tha asigi kunga tarukta landaduna personal ani hatkiba amadi anina soan khibagi thawdok CRPF ki inspector general Achilles Praja Singana thawdok aduda chenabasing aingi matung inna sojina sairak pigani haina phongdokhre media ki kangu amaga unavada mahakna hai thokiba thawdo adu thamoi chokningai oiba thawdo amani thawdo adugi wayel athubada sojina phanganaba honagani thawdo adu international oiba thawong amani CRPF ki personnel sing haukiba chahidagi mafam aduda deploy tawduna miyangi punchi amadi lanthum ngaknaba honnaduna lakhibani chathalakriba attack adu ahamba attack amasu oiri thawdo aduda chenariba sing masak khangdoknabasu thabak lokhapa haure hairi maitai tumna hanaba central amadi Manipur lenga ki aromba agenda laibra question duna lairiba Kuki gi bunker sing athuba matamna takthokpiu khunja nupi sing tha asigi kunga taruk ki nongyai matung pung 12 khai halakpa matamda Bisnupur district ki Moirang police station gi manung jana phobala maningda laiba ani suba ARB gi ke manungda lairiba chamang kungani pan suba CRPF ki kanguda Kuki militant singna bom amade nomai kapsinduna landabada CRPF ki miyo ani sikhiba aduga ani na aso apanangkiba thawdo adubu naran saina khulgi maira paibi ima ebel singna yamna kana yaningdaba phongdokhre thawdo asi thokraba matungda naran saina gi maira paibi ima ebel singna
ꯑꯅꯤꯁꯨꯕ IRBꯒꯤ ꯀꯦꯝꯄꯦꯅꯤ ꯒꯦꯠ ꯇꯝꯅ ꯆꯪꯁꯤꯟꯗꯨꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯂꯣꯏꯅꯅ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯂꯨꯆꯤꯡꯕꯤ ꯈꯔꯅ ꯃꯦꯗꯤꯌꯥꯗ ꯊꯃꯣꯏ ꯁꯣꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯈꯨꯟꯖꯥꯁꯤꯡ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯆꯞ ꯆꯥꯅ ꯊꯧꯗꯥꯡ ꯂꯧꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛꯅꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄ꯭ꯔꯖꯥꯁꯤꯡ ꯉꯥꯛ ꯁꯦꯟꯕ ꯉꯝꯗꯕꯒꯤ ꯐꯤꯚꯝꯗ ꯂꯥꯛꯂꯦ꯫ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯉꯥꯌꯣꯛ ꯆꯐꯨ ꯃꯅꯨꯡꯗ ꯊꯝꯂꯒ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯀꯣꯏꯁꯤꯜꯂꯒ ꯊꯝꯅꯕ ꯇꯨꯝꯅ ꯍꯥꯠꯍꯟꯅꯕꯒꯤ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯑꯃ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯅ ꯂꯧꯗꯕ ꯉꯝꯂꯣꯏ꯫ ꯂꯩꯉꯥꯛꯅ ꯁꯥꯟꯇꯤ ꯂꯩꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯒ ꯀꯔꯤꯒꯤꯗꯃꯛꯇ ꯁꯤꯅꯥꯝꯈꯨꯜꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤ? ꯁꯨꯒꯨꯅꯨꯔꯣꯝꯗꯁꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯩ ꯊꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯅꯔꯥꯟ ꯁꯦꯟꯅꯗ ꯂꯩꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯊꯛꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯌꯥꯝꯅ ꯊꯧꯅꯥ ꯐꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤꯅꯗꯤ ꯃꯩꯇꯩꯁꯤꯡ ꯑꯁꯤ ꯀꯣꯏꯁꯤꯜꯂꯒ ꯇꯨꯝꯅ ꯍꯥꯠꯂꯒꯦ ꯍꯥꯏꯕꯅꯤ꯫ ꯃꯗꯨꯅ ꯃꯩꯇꯩꯁꯤꯡ ꯇꯨꯝꯅ ꯍꯥꯠꯍꯟꯕꯒꯤ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯛꯄ ꯃꯥꯜꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯁꯥꯟꯇꯤ ꯂꯩꯔꯦ ꯍꯥꯏꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ? ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯁꯤ ꯇꯨꯝꯅ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯅꯔꯥꯟ ꯁꯦꯟꯅꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯅ ꯊꯃꯣꯏ ꯁꯣꯛꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯌꯥꯝꯅ ꯇꯣꯏꯅ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯅꯔꯥꯟ ꯁꯦꯟꯅ ꯑꯃꯗꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯈꯨꯜꯁꯤꯡ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯂꯩꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯈꯨꯜꯁꯤꯡ ꯑꯁꯤ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯊꯧꯗꯥꯡ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯂꯧꯈꯤꯕꯅꯤ꯫ ꯌꯥꯅꯈꯤꯕ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯜ ꯉꯥꯛꯄ ꯈꯨꯟꯖꯥꯁꯤꯡ ꯊꯝꯗꯨꯅ ꯈꯨꯜ ꯉꯥꯛꯄꯒꯤ ꯊꯕꯛ ꯇꯧꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯅꯔꯥꯟ ꯁꯦꯟꯅꯒꯤ ꯃꯅꯤꯡꯈꯨꯜ ꯍꯥꯏ ꯀꯦꯅꯦꯜ ꯃꯅꯥꯛ ꯑꯁꯤꯗ ꯑꯅꯤꯁꯨꯕ IRBꯒꯤ ꯀꯦꯝꯞ ꯂꯩꯅ ꯑꯗꯨꯒ ꯍꯥꯏ ꯀꯦꯅꯦꯜ ꯃꯊꯛꯇ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯃꯇꯤꯛ ꯆꯥꯅ ꯂꯩꯔꯤꯕ ꯑꯁꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯌꯥꯝꯅ ꯀꯣꯝꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯆꯠꯊꯔꯛꯄ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯗꯕ ꯈꯨꯟꯖꯥꯁꯤꯡꯕꯨ ꯃꯇꯝ ꯑꯃꯠꯇꯗ ꯇꯨꯝꯅ ꯍꯥꯠꯇꯣꯛꯄ ꯉꯝꯃꯤ ꯍꯥꯏꯕꯗꯨ ꯇꯥꯛꯄꯅꯤ ꯍꯥꯏꯈꯤ꯫ ꯍꯧꯖꯤꯛ ꯅꯔꯥꯟ ꯁꯦꯟꯅ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇ ꯑꯁꯤꯗꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯁꯨ ꯂꯩꯔꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯑꯅꯤꯁꯨꯕ IRBꯒꯤ ꯀꯦꯝꯞ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯃꯇꯤꯛ ꯆꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯂꯒ ꯑꯦꯇꯦꯛ ꯇꯧꯔꯨꯕ ꯍꯥꯏꯕꯁꯤ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛꯇ ꯌꯥꯝꯅ ꯆꯥꯎꯅ ꯑꯁꯣꯏꯕ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯛꯄꯅꯤ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯐꯥꯎꯕ ꯌꯥꯝꯅ ꯂꯥꯏꯅ ꯂꯥꯟꯗꯥꯗꯨꯅ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯊꯣꯛꯍꯟꯕ ꯉꯝꯂꯤꯕ ꯑꯁꯤꯅꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯗꯕ ꯈꯨꯟꯖꯥꯁꯤꯡꯗꯤ ꯀꯔꯝꯅ ꯍꯤꯡꯒꯅꯤ? ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯕ ꯂꯣꯀꯦꯜ MLAꯅꯁꯨ ꯀꯔꯤꯒꯨꯝꯕ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯕꯤꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯗꯨꯅ ꯍꯧꯖꯤꯛ ꯅꯔꯥꯟ ꯁꯦꯟꯅꯒꯤ ꯃꯅꯤꯡ ꯊꯪꯕ ꯑꯃꯗꯤ ꯈꯨꯜ ꯑꯁꯤꯒ ꯂꯣꯟꯅꯔꯤꯕ ꯆꯤꯡꯒꯤ ꯁꯔꯨꯛꯁꯤꯡꯗ ꯀꯨꯀꯤꯒꯤ ꯕꯒꯔ ꯀꯌꯥ ꯁꯥꯔꯤꯕ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯇꯛꯊꯣꯛꯄꯤꯌꯨ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯟꯖꯥꯁꯤꯡ ꯂꯩꯇꯥꯅ ꯍꯤꯡꯕ ꯉꯝꯂꯔꯣꯏ꯫ ꯂꯩꯉꯥꯛꯅ ꯈꯨꯟꯖꯥꯁꯤꯡ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯒꯤ ꯊꯕꯛ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯄꯥꯏꯈꯠꯄꯤꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈꯤ꯫